suppose hojik BJP na center da government chi pairi sigi bill chi pass tawro matung da di anywhere state amada laiba atop opposition party ki government se subkhaining matam da subkhai bi yarane adu radi india ji karamba mong da leiduri ge ba democracy sigi art sibu karamba mong da handuri ge hawjiki hairiba moi chief minister ngaktani ahum B Sanathan adagi Hemant Soren Arvind Kejriwal makhoi singse ED thajilaba matungda ai maral lairamgani adudi ko na lepsarekani ko ED na phara matungda mosi jail da leiba mi ngaktani mase aiga nungaina daba suppose government du ga nungaina daba mi wergadi minister versu chief minister versu adum nekhaibagi waneba prime minister da kanana nekhai doino karamba ide na india gi karamba agency mana prime minister gi mathak tak thigat laga ma pha doino mase yamna angakpa bill amakak neba nekhai gi haiba bill neba yadri si adu neba wai JPC da sinagre sinara matungda generally November gi 3rd week da pangthokadoriba next winter session da soidana puthorani bill si yai yade si hi yanaba yari yade habdu adoya du puthora mu yingsilane bako haujuk maki oina di bill se voice vote ta pass tawra leirabane right sabha da su pidri de nako masagi JPC na madu yingsil matungda makoina mu sagi parliament ta pukhala kandadi masi yarani ka haradi rai sabha ju puthokrani adugi matungda di SN lorga pass tawra bill si ongi du ek ongi du neba adu asigum phim se lakan sida BJP gi magai dagi di masi yam phaba bill amo ina uhalli maram di even prime minister bhawba union minister bhawba da makhoi gi matak ta yingsin ba yai moi phaba yai haina hairi marsida neba aphaba bill malhalli se masi neba adu madu makrai bhaw uito kadage yes chongai woi tho eba na oiroi do bill si atopa state singda chapkhai ge haiba neba adagi amuka bill number 1 je sida lariba sagi government of union territories amendment bill 2025 se sisina amuka union territories singi matangda sagi lariba x union territories act 1963 gi clause 20 je sisida sagi union territory da lariba chief minister nataga minister singse phaba yabagi lauthokpa yabagi masigi provision ji yawramde adu masi amend tawraga puthораga semdoragadi union territory da oirabasu hairiba chief minister singse phaba yarane union gi tokhrajin ina ningai leitrain loiba maramdi union minister union home minister gi mathakta kanana case tawraga karamba agency na thigat kadoino prime minister gi mathakta thigat doino ba manbadi yam maleba yam aphaba india pumba ka si pumsem ka semdok kado manba bill adubu masigi manung du yawriba provision sing mamang do oigiba phibam sing nainaruga yingaru kandadi amasigi bill sidi draconian bill ni law ni masina law onto gitardi laibak si hekta party amakhakna sahi chupa sahi lising kaya panana bagi adugumba semba bill namne base okay sina masagi suppose haujuk BJP lere BJP gi mayok ta leiba state singda atopa party na paiba singsi sum namdaraga sum losila adi BJP na sahi lising kya anbiya duriye ba haidi magi mayok ta leiba party amata mangak likhatpan ngamhandana ba bill namani haibani da aduna masigi matangda opposition yadriba masuk miyamda masigi nainanabagi tanza ama leiribase masigi kudong sabase miyamnasu lohom thoi madu natadana mase sum daihiwa pastor ga ek ongiba targadi atopa party amata india gi mafam amata likhat thoning da thodok mayama tholakpa aduna maram orakanda masigi law se masi outdated oiraba draconian law nena haide ji adudane magi manungi masak dubu army singna makhoi de piriba sakti dubu yam phajana chumna sijinaradi masi draconian law ne je haigoi dabane lana sinar paine base aduga
ngasi pass taunanaba ngarang ko sorry ngarang pass taunaba taugi bai tare ado JPC da thadagraba masigi bills sigi sisiju yengbada yam phajaba mali adu mase lana senior pakandati yam sathiba moine sine ba ina hajeningi even amisha masadu phai kholena hai ma phabasi 2010 gi 26 July ne mana Gujarat ta home minister oini da phari ne maji phari do mai mathakta case la ine matam du da center da Congress ki lengak le center da BJP ki lengak matam du da leiram made Amit Shah gi mathakta case do dokol kadra ying je ba khana je ba ungta aduna tai di CD center da leiriba party duna tawning ba tawu yana na bagi bill amani haibani da Amit Shah hoi ma matam madu da Congress na center da panba Gujarat na BJP na panu matam du da mangon da tawgi badu mangon da nungai tawa leibra yam nungai gi da buko adu radi masi akoi na panba kansi da amuka atopa state singda panba atopa opposition party gi government ji naithat hobu yaba kari bill puthok sige haina ngai ra ka sema gu puthok private dunia ba wakal ji da power ji di aduna masi mafam gudi mukte apply tor kani ek on gi kan dane moina kitang he yaning da ba haidi center da paliba government tu na kitang yaning da ba state minister ame yarok ba natra minister ame yarok ba magi matakta sigi eksigi makada pharaga maji khudakta haidi 31 numit kunthani di ma khogi without bail da leira matunda kunthra ma thoini suba numit tagi di governor palong thokrane adoidi ma hatdu adai dum loire aduna sigi mathang chathaba yananabagi yam sathiba bill amani haibisimadi yam meksenge oirakliba fifam sina ko aduga mathangi manipur gi election lakpadasu manipur gi oinadi hojik laiba government si animation da suspended animation da leibagi wane masi hingat lakpa matam dadi adum chap manaba haidi double engine gaina he hainabado moi haijabani ko koidi yam kan hainingde ado madu uibanina masida leiriba MLA minister singsina koigi criminal case ta phana kanna chenara asu adyam kana khut tharakani aisi ude thajade aduga manipur gi lakadoriba 2027 gi February dagina March phap manungda pangthok kadoriba koigi assembly election se masigi mamangda soidana manipur da anauba government nama haidi Bihar election se October dagina November phawda pangthokdani handaki sigi pangthokraba matungdadi makoida khogi yekpi na base Manipur gi sina issue mo raktana ba haidi Bihar gi election se thengna matamda Manipur gi asugi gumba Manipur government ama semal utargadi irang la ringi da kari gi semalino adigi kari gi taurino adu question mayam lakpiya ba masina maram morka Bihar gi election da BJP na vote khomda kudu sada ba mayok na ba yae ba madu yenganda hauji maki oinadi Manipur da PR se lauthuoga anouba sarkar se semhanba yofam simadi hairiba election sigi mamang redi oitho aroi ba ko moina election si won to bi yarana ba Bihar gi si mai pang roi damakta masi sum lehela matungda after poll haitare November sigi matungda di Manipur da anouba kogi government nama soidram ki lakpa yabagi oithop padudi masi atopa sourcing dagi phangmani adu leire haina tai adu madimuktu oithokpa yabagi phibam dusu leiri buko aduna matamdu ngaiba tai ngaiminaraga yengasi aduga handak puthokriba bill asigi matangdadi hojik parliament ta leirani mathangdam puthorakani maduda kari togodage haibududi law maker singduna mukoi lecturer senu haibam thokpa koi miyangi di sigumbo oibiyai si oirakani haibasimadi akoi ge suggestion ni aduga koina kari torokpage haibududi yengba tare akoina di
Oza Hemchandra da lakchage oza hariba puthokriba bill ahum se namauche nabalera kana dum pasto kibagi poni dubu Amit Shah gi maikedi photore bese puthoraiba bill ahum se khoigi masina politics da khongdar iba khoi mi singda khoi politics da khoi morality ama khak purakna bagi bill ni habi ofam khak phungdoi oza kamai thamini si yengbadadi yam phajaba manba aduga sabkhai ge haibane basidi yes ruling party na opposition gi maikei da leiba government haitare suppose BJP na center da pale adagi state atai da congress na natraga trinamool na adagi atopa party na panba state singi sagi chief minister sing sije likhalak pangam da na ba sabkhai ge haiba bill ne bas adu da neba parliament ya na drise number 1 haju amisana puthwe hariba bill se government of Union and Territories Amendment Bill 25 ko sima adagi the Constitution 130th Amendment Bill 2025 sima ga sigi ani jineba yam praktari si aduga JNK reorganize asimadi thoidokna swai da yaningba yaningdabagi mari si adum leinadre haina haitai aduga hairi se bill ani se maruina bill number 2 jinebo ko yam sathiri je masida lairiba bill sina hairiba sigi anogo bill sina hairiba si kogi criminal case ta yam sathiba chenargadi prime minister chief minister adagi others minister si se prime minister si kogi india gi president na numit kuntrama thoini subada loktok pangami haibane adagi state amagi chief minister su 31st days da hai governor na loktok pang ngammi haibane machine able lady se ko prime minister kanana loktok toino sini hangdois yes india da lady ba prime minister se kanana loktok toino why chief minister di center da kogi atop party amana panba kanda atop state amagi chief minister di maral ame hector siraga ed thajilaga natraga ate agency me thajilaga maral cbi ma loktok pa yai for example delhi da kogi arvind kejriwal 6 month ni jail leise se mangon da policy kogi liquor policy do ne ko liquor policy si da sinja sunja tawi haibane madu da nate asom da Tamil Nadu gi B Santanan Balaji simasu adum phagrabne chief minister sing se adagi Hemant Soren Jharkhand gi chief minister siju phare ni jail da si idina hakta khogi enforce soksilaga marala me da BBI masigum base yamna laina lokthok pa yana na ba adugum makhal gi bill namne base haidi ruling kangbu da prime minister sibu kanana magi matakta edi thajilaga natraga mangonda criminal case kanana tawduino oithoroi da bowane ba sidi center da leiriba party sigi mayok ta leiba atopa party amana panba state ta adugi chief minister sing adugi minister sing sabkhai ge haibane ba masagi loina makse mukhogi party do ohenge atopa party amate india da leheloi haibane sineba bill se masigi bill sida ano bills da hairi se masagi criminal case ma hairo money laundering case hairo sigi matungina masagi prime minister or chief minister or makoi se nimit kuntrani without bail da jail da namjun biyay jail da lairaba matung kuntra ma thoini suba nimittade ma se president na natraga governor na lokthok panga yabagi hakto sigi bill sina ek ola kandadi pirane ba soida adu redi maralu di ameta CBI chap manana Kejriwal da sigi badu adum siraga ma phaba yai adubu hanadi masigi provision se sigi X lerum da basina maram markanda Kejriwal phaba kanda Kejriwal na magi government se jail manundagi tha taru chalaye si yagi ba masi yagi basi yahandana bane ba
अमुकन हौगदलप ngमदनबा ngसागी मासे निमित कुंथ्रानी कस्टडीदन लेरगदी कुंथ्रा माथोइनि सुब कांदा अखोगी स्टेट टुगी गवर्नर न मासे दुम फालं उथोखरने अदुरदी मा लोइरेदना मागी पुंसी मा दुम लोइरे मा हाटपाय हाइबनेबा सुमाइना हाटपे याबा बिल नि सिनिदा अदुननी सोमदा ngसागी opposition party न मसी ड्रैकोनियन बिल नि लो नि आइना हाइरेसे मसीदनेबा मसी अखोइना याम कुपना लेना होबो म संगी मधु नत्रदी इंडिया से पुलोइ लोइरने हाइदी सपोज हौजिक बीजेपी ना सेंटर दा गवर्नमेंट से पाइरे सिगी बिल से पास तौरो मतुंगददी एनीवेयर स्टेट अमदा लैबा अतोप ऑपोजिशन पार्टी की गवर्नमेंट से सब खाइनिंग मतम सब खाइबा यारने अदुरदी इंडिया से करम मोंद लेदुरीगेबा डेमोक्रेसी सिगी अर्थ सिबु करम मोंद हंदुरीगे हौजिकी हाइरिबा मोय चीफ मिनिस्टर ngakतनी अहुम बी सनाथन अदगी हेमंत सोरेन अरविंद केजरीवाल मखोई सिंगसे ईडी थाजिलब मतुंगदा आई मराल लैरमगनी अदुदी कोना लेप्सरगनी को ईडी न फार मतुंगदा मोसी जेलदा लैगिबा मी ngakतने मसे आइगे नुंगाइनदबा सपोज गवर्नमेंट दुग नुंगाइनदबा मी ओरगदी मिनिस्टर वरसु चीफ मिनिस्टर वरसु अदुम नेखाइबगी वानेबा प्राइम मिनिस्टर द कनाना नेखाइदोइनो करम्बा इदिना इंडिया की करम्बा एजेंसी मना प्राइम मिनिस्टर की मथक थिगतलगा मा फादोइनो मसे यामना अंगक बिल अमखकनेबा नेखाइगे हाइबा बिल नेबा याद्रिसे अदुनेबा वाइ जेपीसी दा सिनागरे सिनर मतुंगदा जनरली नवंबर की 3rd वीक दा पांथोकदोरिबा नेक्स्ट विंटर सेशन दा सोइदना पुथोरानी बिल सी याई यादे सी ही यनबा यारी यादे हाइबदु अदोइदा दुमु पुथोरगा मु यिंगसिलनेबको हजु मकी ओइनदी बिल से वॉइस वोट ता पास तौरगा लेरबने राज्य सभा दसु पीद्रिदनको मसागी जेपीसी ना मदु यिंगसिल मतुंगदा मखोइना मु सागी पार्लियामेंट पुखला कांददी मसी यारानी का हारदी राज्य सभा रजु पुथोखरनी अदुगी मतुंगददी एसेन लौरगा पास तौरगा बिल से ओनगी दुई एक ओनगी दुइनेबा अदु असिगम फिल्म से लाकान सिदा बीजेपी की माइकैदगी दी मसी याम फबा बिल अमो ओइना उहल्ली मरमदी इवन प्राइम मिनिस्टर भावबा यूनियन मिनिस्टर भावबदा मखोगी मतकता यिंगसिनबा याई मोइ फाबा याई हैना हाइरी मरसिदनेबा अफबा बिल मालहल्लिसे मसिनेबा अदु मदु मकदाई भाव उइतोकदगे यस चंगै उइथोएबा न उइरोइदोबा बिल सी अतोप स्टेट सिंगदा चपखाइगे हाइबनेबा अदुदगी अमुक बिल नंबर 1 जे सिदा लैरिबा सागी गवर्नमेंट ऑफ यूनियन टेरिटरीज अमेंडमेंट बिल 2025 से सिसिना अमुक यूनियन टेरिटरी सिंगी मतांगदा सागी लैरिबा एक्ट से यूनियन टेरिटरीज एक्ट 1963 की क्लोज 20 से सिसिदा ngसागी यूनियन टेरिटरी दा लैरिबा चीफ मिनिस्टर नत्रगा मिनिस्टर सिंगसे फाब याबगी लौथोकप याबगी मसिगी प्रोविजन सि यावरमदे अदो मसि एमेंड तौरगा पुथोरगा सेमदोरगदी यूनियन टेरिटरी दा ओइरबसु हाइरिबा चीफ मिनिस्टर सिंगसे फाब यारने यूनियन की तोखरसिन इन निंगाई लेट्रेन लोवेबा मरमदी यूनियन मिनिस्टर यूनियन होम मिनिस्टर की मथक्ता कनाना केस तौरगा करम्ब एजेंसी न थिगतकदोइनो प्राइम मिनिस्टर की मथक्ता थिगतदोइनोबा मानबदी याम मालेबा याम अफबा इंडिया पुंबा कासी पुंसेम का सेमदोकदो मानबा बिल अदुबो मसिगी मनुंग यावरिबा प्रोविजन सिंग ममांग दो ओइगिबा फिबम सिंग नैनरुरगा यिंगरुर कांददी मसिगी बिल सिदी ड्रैकोनियल बिल ने लो ने मशीन लो ओंथो गिटारदी लाइबाक्सी हेक्ट पार्टी अमखकना सही चुप सही लिसिंग कया पाननबगी अदुगुंबा सेम बिल नमनेबसे ओके सिना ngसागी सपोज हौजिक बीजेपी लेरे बीजेपी की मायोक्ता लेबा स्टेट सिंगदा अतोप पार्टी न पाइबा सिंगसे सुम नमधरगा सुम लोसिलादी बीजेपी ने सही लिसिंग क्या पानबिया दुरीबा हाइदी माइगी मायोक्ता लेबा पार्टी अमता मंगक लिखतपन ngमहंदनबा बिल नमनि हाइबनिदा अदुना मसिगी मतांगदा opposition yadriba masu miyamda masigi nainanabagi tanza ama leiribase
masigi kudong sabasi miyam nasu lobum thoi madu natadana mase sum daihiwa pastor ga ek on giba targadi atopa party imata India gi mafam matada likhatpa ngamaktaba yae na so Okay, am phazan thambigra ko ye matamdi huzi phawgi oina khara di lai bani hariba bills gi matang da ko yamna kupna analyze tawna bagi matang da basida ko gi en lai ba singna hai tar ko gi mari lene ba singna ko masi gi hariba bill se ko ek on rukan da phasana analyze sora kana masi kadai faw basin tok pu ya bagi na tragana pass ek on da na bagi matang da habe tare masi tahoba ya ba hai tare thabak thoram sin se tahoba natra taragadi koi hariba bill se ko opposition side gi so admag draconian bill ni harga sulai bani mase democratically koi elected oriba ko gi candidate amakhak se masida ko gi marala masijala kana mase forcefully hai tar force waina ko resign to hon ba ya ba gi pot amakhak su lak tori bani ha ba from dani ai conclusion point ai oza HEMCHANDRA da lak chagi oza ko gi puthori ba bill se to gi mating no sigi matang na tongan tongan ba ko gi opinion sing bina ba gi pot se damak lai du bo hariba puthori ba bis da ko gi chali ba chai sigi November dadi akhoi Bihar gi election su lai ri to ka Manipur ki shu muk 2027 dadi amuk election lai ri bani masiga yamna nakna na hosik se bill se kari gumba November gi phamga dori ba khoi winter session da mak bill se ek on ki ba ta taragadi hariba nakna na lakadori election sing dadi masigi impact sa damak lakadori bani masina unelected oraba khoi candidate singi di hariba bill sina makhoi da khudong chaba makhoi gi wani di khudong chaba ma loba yabagi pot se oibra kamai thamini lo shela poina masini yamna naina ningai oi na inga saina haijabado hiram kuding makta masi adum khudong thiningai di oirane ba suppose example oina khoi apsfa jam ding yengse aspada irang laiba state sing da armina mathau tawbada khudong chahanna bani haidana si semine adu ek to lana sinner inge lana sinner akanda di thoning da tawdok mayam ama tholakpa aduna maram orakanda masigi law se masi outdated oiraba draconian law ne na haide ji adudane magi manungi masak dubu army singna makhoi de piri ba sakti dubu yam phajana chumna sijinaradi masi draconian law ne je hairoi dabane lana sinar paine base aduga ngasi pass tawnana ba ngarang ko sorry ngarang pass tawnana ba tawgi bai tare adu JPC da thada garaba masigi bills sigi sisiju yengda yam phajaba mali adu mase lana senior pakandati yam sathi ba moine yes senior ba ina hajeningi even amisa masado phai khole na hai ma pha basi 2010 gi 26 July ne mana Gujarat ta home minister oingi da phari ne maji phari do mai mathakta case la ine matamdu da center da Congress ki lengak le center da BJP ki lengak matamdu da leiram made Amit Shah gi mathakta case do kol kadra ying je ba khana je ba ungta aduna tai di CD center da leiriba party duna tawning ba tawu yana na bagi bill amane haibani da Amit Shah hoi ma matamdu da Congress na center da panba Gujarat na BJP na panu matamdu da mangon da tawgibadu mangon da nungai taba leibra yam nungai gi da boko adu radi masi akhoi na panba kanji da amuka atopa state sing da panba atopa opposition party gi government ji naithat hobu ya ba kari bill puthok sige haina ngai ra ka sema go puthok private dunia ba wakal ji da power ji di aduna masi mafam gudi mukte apply torkani ek on gi kan dane moina kitang he yaning da ba haidi center da paliba government tuna kitang yaning da ba state minister ame yorokba natra minister ame yorokba magi matakta sigi eksigi makada pharaga maji khudakta haidi 31st numit kunchani di ma khogi without bail da later matunda kuntra ma toini suba numit tagi di governor palong thokrane adoi di ma hatdu adoi du dum loire aduna sigi sidi
mathang chathaba yananabagi yam sathiba bill amani haibasimadi yam mek senge oirakliba fifam sina ko aduga mathangi manipur gi election lakpadasu manipur gi oinadi hojik laiba government si animation da suspended animation da leibagi wane masi hingat lakpa matamdadi adum chap manaba haidi double engine gaina he hainabado moi haijabani ko khoidi yam kan hainingde ado madu uibanina masida leiriba MLA minister singsina khoigi criminal case ta phana kanna chenarasu adam kana khut tharakani haisi ude thajade aduga manipur gi lakadoriba 2027 gi February dagina March phap manungda pangthok kadoriba khoigi assembly election se masigi mamangda soidana manipur da anouba government nama haidi Bihar election se October dagina November phawda pangthokdani handaki sigi pangthokraba matungdadi makoida khoigi yekpi nabase manipur gi sina issue mo raktana ba haidi Bihar gi election se thengna matamda manipur gi asugi gumba manipur government ama semal utargadi irang la ringi da kari gi semalino adigi kari gi taurino adu question mayam lakpiya ba masina maram orka Bihar gi election da BJP na vote khomba kudu sada ba mayok na biya ba madu yenganda hauji maki oinadi manipur da PR se lauthuoga anouba sarkar se semhanbai wafam simadi hairiba election sigi mamang dadi oitho aroeba ko moina election si won to bu yarana ba Bihar gi si mai pang ro damakta masi sum lehela matungda after poll haitare November sigi matungdadi manipur da anouba khogi government nama soidra maki lakpaya bagi oithok padudi masi atopa sourcing dagi phangmani adu leire haina tai adu madilmaktu oithokpa yabagi phibam dusu leiri buko aduna matamdu ngaiba tai ngaiminaraga yengasi aduga handak puthokriba bill asigi matangdadi hojik parliamenta leirani mathang dam puthorakani maduda kari togodage haibududi law maker singduna mukoi lecturer senu haibam tokpa koi miyangi di sigumbo oibiyai si oirakani haibasimadi akhoi ge suggestion ni aduga koina kari torokpage haibududi yengba tare akhoi na di kari ngamgani okay that's my terms okay